Bishnupur Loukoi Pat Relief Camp ta tha taruk lom leiraklaba inmate ama lannai khuchongchaba khara lounabagidamak lonna Chak Umbagi thoram Khuman Lampak Youth Hostel da pangthokhiba asi aranba thouong ni haina Bishnupur Loukoi Pat ki Relief Camp challairiba Apunba Tengbang Lup ki Secretary Moirangthem Bilky na Paomee sing da pen da phongdorakle wafam asing asi Bishnupur Loukoi Pat ta pangthokhiba paugi mifam amada mahakna phongdokhibane mahakna makhata na hai Tengbang Lup na Loukoi Pat nakanda District Administration Bishnupur amadi Local MLA ga khutsamnaraga hangliba Relief Camp ta leiba inmate amagi masa Khuman Lampak ta leiba Relief Camp ta Chak Umbagi thoramda saruk yakhibi BJP Manipur Pradesh ki President A Sharda na phongdokiba wafam adu Lup asina condemn towe Loinana A Sharda amadi camp asi challairiba nongdren khombana hidam asigi matangda miyam khangna sengdorakrabadi Bishnupur Apunba Tengbang Lup na hangliba Relief Camp asigi thawpuriba sing pham thadoklagani haina camp asigi Secretary M Bilky na phongdokre Magna Makata na hai, Game Masitalan Generatuna Ladiba, Singtam Mahes Amadi, Mahaki Luinabi, Singtam Ongbi, Radha, Haukiba Megi Tang Taratareta, Moirang Kolesa Laiba, Relief Camp Tagi, District Hospital Bishnupur da Delivery Gi Admit Tauraki, Admit Taurabamatung Radhagi Pibam Khara Lubadagi, Rimster Refer Tauraga, Megi Tang Kungani Thoida, Machanupa Mafangzaki, Loinana, Miron Bisingi Oina, Langak na Challairiba, Khuman Lampak Youth Hostel Relief Camp Tatamki, Adubu, Radha Masana Bishnupur da Hangliba Relief Camp asida lainingi haibadagi Khuman Lampak Relief Camp da ambulance tharaga mahak mafam aduda amuk lehenki adubo ngarang ikhang khanghaudana Radha Imphal chatkani haina chatkhraga Khuman Lampak Relief Camp da BJP Manipur Pradesh ki President A Sharda yauna masagi Chak Umba ama pangthoklamba ase angakpa fawe Apunba Tengbang Lup Bishnupur na challairiba Relief Camp asida leiba inmate ama Kaukhatlaga Khuman Lampak ta Chak Umba pangthokpa si camp asi challairiba Lup asibo mingchap thina bo hotnabane Khuman Lampak ta lengak na challairiba Relief Camp asna Lup asida karigumba amata taklamdana Bishnupur gi inmate amabo Chak Umba haibasi Lup asibu Thawoidabani maram maduna Chak Umba asida saruk yakhiba A Sharda amadi Khuman Lampak Relief Camp ki in charge nongren khombana athuba matamda leibak miyam khangna sengdoraktrabadi Bishnupur Apunba Tengbang Lup na challairiba Relief Camp asi dissolve tawragani haina Magna Makata ki Sharda gi me makada hangi ba Khuman Lampak ki Youth Hostel da miron bisingi hangi ba sidai sida makhoi gi chaumbagi thorom ma pangthoki haidna hairiba Relief Camp sida leiriba maki akogi inmendi Mahesh Memsa Radha makhoi salam dai da khogi Central Committee gi amadi Bishnupur Tengbang Lup ki volunteer sing tu bahim taharam dawa lonna akoi imphal da thabam chakani chakhraga sumai tona Khuman Lampak ki angiba akoi gi miron bisingi dure sumai na akoi gi chaumbagi thorom bamon yaudna Sharda yaudna thorok pa yaurak pasida akoi se yamna ningam gi daba akoi da wahim chu habi rakhi daba akoi gi Hairiba Chief Minister amadi BJP President Sharda gi me makada hangi badu in charge dongdren khomba mahang su khoida Tengbang Lup sida Paomee pibire herga tamo bu harsu ama bu harsu ko sumai tawdna angang se ko sida pokhibani sida mingchan gi bani maki tha taruk surpi chaumbagi thoram se pangthok jage ko haibana singba pawdu pibi ramagadi loile na leiriba inmes ko sumai tawdna BJP na hangba Miron bisingi camp Khuman Lampak ta chaumbini hai koi chacharoge haibani singba formality oiba paom ta haibiram daba Bishnupur Apunba Tengbang Lup haibase koi club amna chalaijaba nate Central Committee se semjegi bin DC gi makhada District Administration gi makhada semrina masi government semga chamane government chalairiba mafam amada pawsu khangandana Manipur gi Chief Minister amadi BJP President Sharda gi me makhada hangba adugumba yamna daite yaudaba Khuman Lampak leibana tha taruk makhoi kedo lei tha taruk ki teksak punba Bishnupur Relief Committee Apunba Tengbang Lup na pudana makhoi kari de soi gedege na yengsenal laga chaum daidana khoi de pawun su pibiram daba lonna kauraga tawba sidi is Minister amadi Sharda na khoi se kasule tan khanba jala tumi kang dom khanba jala sini khoi na makhoi gi dongtren khomba ade amadi BJP gi President Sharda na atoba matamda sengdo kadaban Sengdokagade sengdoktragade akoi District Administration challairiba se akoi loina akoi withdraw tawgani akoi Relief Camp dagi akoi challaibisu akoi challairo di BJP President